हेलो एवरीवन, वेलकम बैक टू माय चैनल। आप सभी को मेरी तरफ से नमस्ते। हाय मैम, अगी वीडियो सिबु येंबिरिबा मैम खुदिमकपु पुनेमजरी। नसीदे थांजिंग इरोंबा अदुदि nga ताउबा अदुगैदि ससना कांगशोय अदुगैदि की फेवरेट ओइबा योंगचाक इरोंबा चाजगनी अदुगैदि पाफरसु यावजरे। तोइदि हौजरगे मैम। योंगचाक मरुआ चावमुसु लौजरे। nga ताउबसिसु खितंग लौजगे। सिगने जोंगचाक इरोंबा लेजरे जोंगचाक याम नुआइते जोंगचाक से लोइदरे खनबदा नुक्सी हिदाक लेरे नुक्सी हिदाक चाही योंगचाक अदु योंगचाक से लोइरक्तोरे खनबदा थवाय नुआइते योंगचाक से अगी फेवरेट याम ओइजबा अदुना अमतंग चाइहे पेन चाहौगे मरु अनी लौजरे योंगचाक से अलौबनिको फुत्ते योंगचाक से लौबगी महाव से दी कनामता लौबा नमोइदो थांजिंसिसु अगी फेवरेट ओइजे मैम अइना थांजिंग हेनबसे क्यामुक हेने आइसे मरुगा हे लोइ चासल लेरी चाबा हौरगे इरोंबा nga ताउबी महावसदि लेते आइदो
ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯝꯃꯤꯁꯤꯒ ꯏꯔꯣꯝꯕꯁꯤꯗ ꯑꯗꯨꯕꯨ ꯁꯤ ꯑꯃꯨꯛꯇꯪ ꯆꯥꯛꯈꯣꯝ ꯍꯦꯛꯇ ꯍꯨꯛꯑꯒ ꯑꯗꯨꯒ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦꯀꯣ ꯑꯃꯨꯛꯀ ꯌꯣꯡꯆꯥꯛꯁꯦ ꯄꯦꯜꯍꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛꯁꯦ ꯑꯃꯨꯛꯇꯪ ꯂꯧꯔꯨꯔꯒ ꯂꯥꯛꯀꯦ ꯃꯌꯥꯝ ꯂꯧꯖꯔ ꯂꯥꯛꯆꯔꯦ ꯌꯣꯡꯆꯥꯛꯁꯦ ꯑꯁꯤꯁꯨ ꯑꯃꯨꯛꯇꯪ ꯆꯥꯊꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯛꯁꯤꯕꯨ ꯂꯩꯔꯛꯇ꯭ꯔꯦꯅꯦ ꯌꯣꯡꯆꯥꯛ ꯑꯁꯨꯛ ꯌꯥꯝ ꯅꯪ ꯍꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯥꯎꯔꯦ ꯆꯥꯛꯁꯤꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯇꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯗ ꯁꯤꯁꯦ ꯀꯥꯡꯁꯣꯏꯁꯦ ꯈꯔ ꯑꯗꯨꯝ ꯂꯧꯖꯩ ꯌꯣꯡꯆꯥꯛ ꯑꯍꯨꯝꯃꯛ ꯂꯧꯁꯜꯂꯒꯦ ꯆꯥꯛꯄꯨ ꯂꯩꯍꯧꯗꯔꯦ ꯆꯥꯛꯄꯨ ꯂꯩꯍꯧꯗꯔꯦ ꯆꯥꯛꯇꯤ ꯄꯦꯜꯍꯧꯗꯔꯦ ꯃꯌꯥꯝ ꯑꯗꯨ ꯀꯩꯇꯧꯅꯤ ꯉꯥꯒ ꯀꯥꯡꯁꯣꯏꯒꯅ ꯄꯦꯜꯍꯟꯕ ꯍꯥꯏꯗꯣ
ꯃꯌꯥꯝ ꯁꯁꯅꯥꯁꯦ ꯑꯩꯈꯣꯏ ꯄꯥꯝꯕꯤꯅꯤ ꯍꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏꯁꯤꯗꯁꯨ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯩꯔꯝꯃꯤ ꯌꯥꯗꯦ ꯆꯥꯁꯜꯂꯒꯦ ꯑꯍꯨꯝ ꯆꯁꯅꯥꯒꯤ ꯃꯍꯥꯎꯅ chestnut hiếu hò luôn thì ngon thì sao chơi được ngon tao bị mau chỉ đi háo đi ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯑꯆꯝꯕ ꯍꯤꯟꯖꯥꯡ ꯆꯥꯖꯕꯁꯦ ꯑꯁꯤ ꯑꯩꯅ ꯈꯔ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯏꯔꯣꯝꯕꯁꯤꯁꯨ ꯀꯩ ꯍꯥꯏꯒꯅꯤ ꯌꯣꯡꯆꯥꯛꯁꯦ ꯂꯣꯏꯒꯗꯕ ꯃꯇꯝ ꯑꯣꯏꯔꯛꯑꯕꯅꯤꯅ ꯏꯔꯣꯝꯕꯁꯦ ꯄꯦꯟꯅ ꯆꯥꯍꯧꯒꯦꯅ ꯆꯥꯖꯕꯅꯤ ꯑꯗꯨ ꯁꯨꯝ ꯆꯥꯕꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯇꯧꯅ ꯍꯥꯞꯆꯍꯧꯒꯦꯅ ꯇꯧꯖꯕꯅꯤꯗ ꯈꯔ ꯊꯝꯖꯔꯒꯦ ꯑꯩꯒꯤ ꯍꯧꯗꯣꯡ ꯈꯔ ꯄꯤꯖꯒꯦ ꯁꯤꯕꯨ ꯑꯃꯃꯝ ꯆꯥꯅ ꯂꯣꯏꯔꯔꯣꯏ ꯑꯃꯨꯔꯛꯇ ꯄꯨꯂꯞ ꯆꯥꯁꯤꯟꯍꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯊꯣꯛꯑꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ